Like Hibacity, Pashaleva, Inakun Matra Library, Canability. Asidi determination and focus ni Sadi, Isada, me Masada Pole, my financial status the lady. Bus the Kambiram the high tie. Babasina, man, seen Biggie Mong, Babasna, either Makasian Mong, I shoot a ninja. I don't know, easy. See focused was the Amatin Pang high tie, if I say, Smite of Viramani by the color. Lentak was it Tamona. I could the laga, lens in the mouth of full laga. I get my cool a tumble, choked on the mother. Smiles you go memory, I'm leaving. Aina lamhang da kan ai focus simai nu shiba memory sing ya komthla mai thoroga kan ai honor khibne mai thoroga si services sang tardi phang tardi khoina law and order chi phajan maintain toba law and order maintain toba gi main objective si kaina di lebak si peaceful hen ningthojum mangal sing ai babai maminga ningthojum mohendra sing ai gi mai maminga NEBM Devi ai angtha village ta ai popuni ai schooling si Class 10 buki oina Memory Model Academy yari pokpa laiba taujare adi matung dai Pioneer Academy Palace Compound laiba hojikna Pawan Kampu da leire adai 12 loisan jare adi matung dai BSc ji St. Anthony's College Shillong adu dai Geology Honors taujare adu adi mathang ta da ina Dibrugarh University da Applied Geology da Master tore adu matung da ai preparation da hojare preparation ho matung da ai je kuiman dana Adimar to Dina, B.Ed, Bachelor's of Teacher Education, Manipur College of Teacher Education, 2025 I pass out Town. My Matang Town, the 2026 exams clear to observe. I Manipur you in the Hanmani, Aduga, I UPSC the quite UPSC prepared to open in UPSC around 4 times bigger. Patana cannot talk way out of the UPSC declared to Bungam 3. The same is a Anga Kanda, Yam Kanga Vida. Yam the Kanga with the sea lums, the Yam the Kanga with the palm by the horror. What is going to have the Matamde class 3 carry, the DDK file, the Santopo program that was usually with Sardines, Arcadines, was usually IS. Ma Unabugi, Toru Malaki. At the Imada Hambakanda, Mana Wizaka, Hambakan IS. The Iman Sitaboxne, Yam saw what having have the Adam La Palm the Palmre. And Anka the Adabu Yam the Kanga Palm for the Oite. Adumatumda. Adubu aina graduation tamar ko dai sig exam le target kali civil services se ana si thai khan made ga ina mai to na master lor matung da ai UPSC prepare tong na ba mai to ra ai hor khep family condition ji yamna financially di yam wai kai no baba ji edit school da ozawai ana edit school ji tolop phang de phang aju khatang phang mani na mai to na laibadagi baba na akoina ngang kan uzara paje Baba na pata ngana chatlaga amaina nga langu bathaga nga puraga bahya ayukta yuot ba adum patsam chani ge dumai to na adum hore angang kala adu baba ma aga laitam tu laitam phadana tong no habti swai haide adum private school thangam na buhanare school da sudum fees kuma thibada matam sana hong dab jadum yawe mai tong ya wat hon hakki adu war basu ai focus di mangde de hona badi num pam yam ka hena mayam ga manadrasu num ai ge level dum hona jaga badi wakan dum lei adu mai to dum yam wana class 10 boxi torki yar pom da num mateng pang bi basu yawi akhoi gi ilai kai da adu matung dai je 11 12 cd aina free of cost da free ship phang modagi Pioneer Academy da fazna tamaki even boarding fees below the vida even coaching atop chatlaga jodum free da tamhalaki amai tawna Pioneer Academy na loina beer to biraki ai class 11 12 se adu matung da mu ai se layo phaw da gi inspire scholarship se phange kharma khe dum aduna mateng pangi ai graduation to matam da adagi di master to bukan da jodum maina yani yana ba kha torga dum tame ngamna ba imai pana pubalang to ba any upai toroga mai to bu dagi di aina keno se preparation da hoge khala pu matam da paisa laitre adu matam da handa Delhi chapaje paisa laitam de ai se idaw le kabirasna mana magi su master ge admission to bi chakadam ni habe mana paisa pu thupiraga mai to airplane to chale ada imana khar lai han lai Delhi da prepare to lai ada moi dai hai ai coaching to paisa laite noi han lai ba not ke pri ai lai pa ni imana we dam nu hai de moi already khang la ya bin thau si matang se ko
ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯈꯟꯕꯅ ꯃꯣꯏꯅ ꯄꯥꯏꯕ ꯅꯣꯠꯇꯨ ꯄꯥꯔꯀꯥꯟꯗ ꯑꯩ ꯌꯥꯔꯅꯤ ꯈꯟꯕ ꯍꯥꯏꯇꯥꯔꯦ 2017 18ꯗꯅꯦ ꯑꯩꯅ ꯆꯠꯄꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯀꯨꯇꯤ ꯊꯤꯕꯗꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩ ꯅꯣꯔꯠ ꯏꯁꯀꯤ ꯍꯧꯖꯤꯛ ꯔꯣꯕꯤꯟ ꯍꯤꯔꯨ ꯁꯔ IPS ꯑꯔꯨꯅꯥꯆꯜꯗꯩꯅꯤ ꯃꯥꯅ ꯇꯧꯕ ꯍꯦꯜꯄꯤꯡ ꯍꯦꯟ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩ ꯑꯗ ꯑꯩꯁꯦ ꯐꯪꯉꯦ ꯐ꯭ꯔꯤꯁ ꯀꯩꯀꯩ ꯂꯩ ꯁ꯭ꯀꯣꯂꯔꯁꯤꯞ ꯂꯩꯌꯦꯅ UPSCꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤ ꯀꯣꯆꯤꯡ ꯇꯧꯕꯗꯅ ꯑꯗ ꯑꯩꯅ ꯁꯔꯁꯦ ꯀꯟꯇꯦꯛ ꯇꯧꯕꯅꯤ ꯌꯥꯝ ꯋꯥꯅ ꯀꯟꯇꯦꯛ ꯇꯧꯋꯦ ꯃꯥ ꯑꯗꯨ ꯃꯇꯝꯗ IGP ꯑꯣꯏꯔꯦ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯑꯗ ꯍꯦꯗꯀ꯭ꯋꯥꯇꯔ ꯂꯥꯛꯑꯣꯅ ꯆꯠꯂꯦ ꯆꯠꯄꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯁꯤ ꯇꯧꯕ ꯅꯪ ꯀ꯭ꯂꯥꯁ 10 ꯀꯌꯥ ꯐꯪꯉꯤ 12 ꯀꯌꯥ ꯐꯪꯉꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯃꯥꯏꯅ ꯇꯧꯏ ꯃꯥ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯗꯣꯟ ꯋꯥꯔꯤ ꯌꯪ ꯃꯦꯟ ꯒꯣ ꯕꯦꯛ ꯑꯦꯟ ꯁ꯭ꯇꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯍꯜꯂꯛꯑꯦ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩ ꯃꯤꯡ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ALSꯇ ꯐ꯭ꯔꯤꯁꯤꯞꯇ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯀꯣꯆꯤꯡꯁꯦ ꯌꯥꯎꯔꯛꯈꯤ ꯈꯔꯗꯤ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯗꯒꯤ ꯇꯞ ꯁꯨꯝ ꯍꯣꯠꯅꯔꯛꯑꯦ ꯑꯗꯨꯕꯨ ꯐꯣꯀꯁꯁꯦ ꯑꯗꯨꯝ ꯃꯥꯡꯕ ꯌꯥꯎꯋꯦ ꯃꯔꯛꯇ ꯐꯣꯀꯁ ꯃꯥꯡꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯤꯅꯤꯅ ꯐꯣꯀꯁ ꯃꯥꯡꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯂꯥꯛꯁꯟꯈ꯭ꯔꯦ ꯀꯣꯔꯣꯅꯥ ꯂꯥꯛꯄ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯦꯗꯤ ꯈꯟꯕ ꯃꯇꯝꯅꯦ ꯍꯧꯔꯛꯈ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯛꯑꯦ UPSCꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯈꯖꯤꯛ ꯈꯪꯕ ꯍꯧꯔꯛꯑꯦ ꯍꯥꯟꯅ ꯈꯔ ꯐꯦꯜ ꯑꯦꯇꯦꯝꯁ ꯈꯔ ꯂꯩꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯌꯨꯝꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯆꯥꯔꯝꯗꯕꯗꯒꯤꯗꯤ ꯑꯩ ꯁꯥꯏड ꯕꯥꯏ ꯁꯥꯏड ꯑꯩ ꯀꯩꯗꯧꯒꯗꯒꯦ ꯈꯜꯂꯛꯄꯗꯩꯗꯤ ꯑꯩꯅ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯕꯣꯔꯗꯤꯡ ꯊꯝꯁꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯈꯔ ꯕꯣꯔꯗꯤꯡ ꯊꯝꯁꯤ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄ ꯑꯩ ꯄꯩꯁꯥꯁꯨ ꯐꯪꯕ ꯑꯗꯣ ꯑꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯣꯔꯗꯤꯡꯁꯦ ꯍꯧꯖꯔꯛꯄꯅꯤ ꯕꯣꯔꯗꯤꯡ ꯌꯥꯝ ꯄꯤꯛꯑꯦ ꯃꯆꯥꯅꯤ ꯑꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯉꯥꯡꯈꯩ ꯈꯔ ꯂꯩꯕ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯈꯪꯉꯦ ꯌꯥꯝ ꯋꯥꯔꯦ ꯏꯃꯨꯡꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯒꯤ ꯗ꯭ꯔꯤꯝꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯀꯩꯗꯧꯒꯗꯒꯦꯅ ꯁꯨꯝ ꯈꯟꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯍꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯔ ꯑꯃꯅ ꯅꯪ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯇꯥꯛꯀꯦꯔꯥꯅ ꯍꯥꯏ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯑꯗ ꯑꯩꯅ ꯑꯇꯩꯒꯤ ꯈꯟꯗꯕꯤꯗ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤ ꯃꯇꯥꯡꯗ ꯇꯧꯕꯅꯤꯅ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯒ ꯑꯩ ꯃꯍꯤꯗ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯣꯏ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯈꯤꯇꯪ ꯂꯩꯔꯝꯃꯦ ꯑꯩ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯇꯥꯛꯑꯒ ꯁꯤꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯃꯍꯤ ꯃꯇꯨꯡꯗ ꯑꯩ ꯆꯅꯛ꯭ꯌ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗꯤ ꯑꯅꯝꯕꯅ ꯑꯩꯒꯤ ꯀꯩꯅꯣ ꯔꯤꯗꯤꯐꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤ ꯃꯑꯣꯡ ꯃꯣꯠꯁꯦ ꯂꯣꯏꯅ ꯗꯤꯐꯥꯏꯟ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤ ꯔꯤꯐꯥꯏꯟ ꯇꯧꯕꯤꯕꯁꯤꯗꯤ ꯆꯅꯛ꯭ꯌ ꯍꯥꯏꯇꯥꯔꯦ ꯆꯅꯛ꯭ꯌ ꯏꯝꯐꯥꯜꯗ ꯕꯥꯕꯨꯄꯔꯥ ꯂꯩꯕ ꯆꯅꯛ꯭ꯌ ꯑꯦꯀꯥꯗꯃꯤꯁꯦ ꯁꯤꯗ ꯇꯧꯔꯛꯄꯅꯦ ꯑꯩ ꯃꯣꯏꯗ ꯃꯣꯛ ꯇꯦꯁ ꯐꯖꯅ ꯌꯥꯎꯋꯦ ꯏꯟꯇꯦꯟꯁꯤቭ ꯀꯦꯌꯔ ꯂꯧꯋꯦ ꯁꯔꯗꯨꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯦꯛꯁꯄꯔꯠꯁꯨ ꯄꯤꯕ ꯑꯗꯨꯒ ꯐꯖꯅ ꯇꯧꯕꯤ ꯑꯩꯈꯣই ꯃꯣꯛ ꯇꯦꯁꯁꯨ ꯃꯣꯛ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯩꯁꯥꯒ ꯂꯧꯕꯤꯗꯕꯤꯗ ꯑꯩꯈꯣꯏ IFS ꯔꯤꯇꯤꯌꯔꯗꯀ ꯀꯧꯕꯤꯔꯒ ꯃꯥꯒꯤ ꯐꯖꯅ ꯇꯧꯕꯤ ꯆꯅꯛ꯭ꯌꯗ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯆꯅꯛ꯭ꯌꯁꯨ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯄꯟꯅꯤꯡꯕꯗꯤ ꯑꯩꯒꯤ ꯃꯦꯟꯇꯔ ꯑꯣꯏꯅ ꯁꯨꯝ ꯏꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯇꯧꯕ ꯍꯧꯖꯤꯛ MCSꯁꯨ ꯑꯣꯏꯕ ꯗꯥ ꯔꯣꯕꯔꯠꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯔꯦꯟꯠꯇꯨꯒꯤ ꯃꯅꯥꯛꯇ ꯂꯩ ꯗꯥ ꯔꯣꯕꯔꯠꯀꯤ ꯌꯨꯝꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯗꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯆꯪꯉꯒ ꯍꯪꯉꯦ ꯗꯥ ꯔꯣꯕꯔꯠꯅꯁꯨ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯇꯦꯛꯅꯤꯛꯁꯦ ꯂꯣꯏ ꯇꯥꯛꯄꯤ ꯑꯟꯁꯔ ꯔꯥꯏꯇꯤꯡꯒꯤ ꯇꯦꯛꯅꯤꯛ ꯀꯩꯀꯩꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯊꯥꯔꯦ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗꯁꯨ ꯑꯩꯅ ꯑꯦꯛꯖꯥꯝꯁꯤ ꯄ꯭ꯔꯤꯒ ꯃꯦꯟꯁꯀꯤ ꯃꯔꯛꯁꯤꯗ ꯑꯩ ꯂꯨꯍꯣꯡꯕ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯦ 2024ꯗ ꯂꯨꯍꯣꯡꯕꯅꯤꯅ ꯊꯕꯛ ꯈꯔꯗꯤ ꯆꯤꯜꯂꯦ ꯑꯗꯨꯝ ꯑꯗꯩꯁꯨ ꯐꯣꯀꯁꯁꯦ ꯌꯥꯝ ꯃꯥꯡꯗꯕꯅꯤꯅ ꯑꯗꯨꯝ ꯂꯨꯍꯣꯡꯕꯗꯨꯅ ꯌꯥꯝ ꯀꯩꯅꯣ ꯐꯦꯛꯇꯔꯗꯤ ꯑꯣꯏꯗꯦ ꯏꯟꯁꯇꯤꯠ ꯑꯩ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯑꯩ ꯅꯨꯄꯤ ꯑꯩ ꯋꯥꯏꯐ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯐꯦꯛꯇꯔꯁꯤ ꯑꯣꯏ ꯍꯥꯏꯗꯤ ꯃꯥ ꯌꯥꯝ ꯊꯧꯅꯥ ꯌꯥꯝ ꯄꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯤ ꯑꯦꯅꯤ ꯑꯦꯁꯄꯦꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯍꯟꯅꯤꯡꯕ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯅꯗꯤ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯗꯤ ꯑꯗꯨꯒ ꯃꯦꯟꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯆꯥ ꯅꯨꯄꯥ ꯑꯃꯃꯨꯛ ꯂꯩꯔꯦ ꯑꯗ ꯃꯥꯒꯤ ꯀꯦꯌꯔ ꯂꯧꯕ ꯈꯣꯠꯄꯁꯤꯁꯨ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯃꯅꯥꯎꯄꯤꯁꯤꯡ ꯂꯥꯛꯑꯒ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯑꯒ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯉꯥꯡꯁꯤꯒꯤ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯎꯁ ꯍꯣꯜ ꯆꯣꯔꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯦꯌꯔ ꯂꯧꯕꯤꯕꯅꯤꯅ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝ ꯄꯥꯗ꯭ꯔꯒꯁꯨ ꯑꯦꯠꯂꯤꯁ ꯑꯩꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯇꯥꯏꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯉꯒ ꯐꯖꯅ ꯄꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯏꯐꯁꯤ ꯍꯧꯖꯤꯛ ꯃꯥꯁꯤ ꯈꯨꯔꯥꯏꯖꯝ ꯑꯁꯥ ꯗꯦꯕꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯖꯝ ꯈ꯭ꯋꯥꯏꯉꯝꯕ ꯑꯅ ꯊꯣꯛꯑꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯄꯔꯠꯁꯤ ꯆꯥꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯏꯁꯥꯒꯤ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯗ ꯈꯛꯇꯪ ꯂꯩꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯩ ꯗꯦꯜꯂꯤꯗꯁꯨ ꯂꯩ ꯑꯗꯨꯒ ꯏꯁꯥ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯠꯄ ꯌꯥꯏ ꯗꯦꯜꯂꯤꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯃꯅꯤꯄꯨꯔꯗꯁꯨ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯗꯦꯜꯂꯤ ꯌꯧꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗ ꯏꯟꯇꯔꯅꯦꯠ ꯐꯖꯅ ꯂꯩꯔꯕꯅꯤ나 ꯑꯗꯩ ꯄ꯭ꯂꯁ ꯑꯩꯅ ꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯄ ꯍꯟꯗꯛꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕꯁꯦ ꯆꯥꯠꯖꯤꯄꯤꯇꯤꯅꯤ ꯑꯩꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯆꯥꯠꯖꯤꯄꯤꯇꯤꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯥꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯔꯇꯦꯟ ꯕꯦꯁꯤꯛ ꯈꯔꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯕꯦꯁꯤꯛꯁꯤꯡꯁꯦ ꯊꯤ ꯍꯥꯏꯇꯥꯔꯗꯤ ꯈꯪꯗꯕ ꯌꯥꯗꯦ
ana guide amadi daka le hanade haiba mi waragadi experience waragadi kesu kaidre dum hanade haijadaba khangji khara phajana khangdo wai tardi guide amadi daka le coaching mak natragasu mi loi haine akhoni exam thawar phase prelims te horoga hai tare ado prelims se horoga ngang nei swai tawre akhoi jam pakhale experience moina ado wai yam positive oina le moi kha tawjarasu ai di yawdo yade ai gidi tawdo yade ai gidi yawdo yade nai yam sure yam thajai ado ai pre halak matam dai je yawro idra na khale ai performance yam phajana tawram da excellent oiram de ado bo isona samadi yawre amai tawga ai kan hotnare main se as yaksla bani handa ti isona chunga shoidana ai last result book last ki result thokpa sida so ina yawno tawrani je ai thajawale ana ina mains ki tawk matam ja imanaba khoi malum pang marak ta chum hainai ko smai hai tawre smai hai tawre ado khoi masen um jai ni khoi taruk ung lek khoi am tinaba handa ki thabas da ado khoi masen jai ne am taw adum ba tarunu performance handa na thabak ni na ado mai taw tana tawe aduna ai wakhan da di adum commission ji am thaje aduga am thaje ju hone aduga ai iswar du cham thajan hone ai di pura positive point hone jabani mi atai taw taw du bai khangde ai gi di isona chan ba adai plus ai hone jaman je phang da yaro ina mai taw khonai ana ai gi wen di ai bhai jar ga di clean da corruption leite na mai lojai like hai basically paisa leba ila khun me tra lai ba gi khetna leite asidi determination ne focus ni sa gi isa da mi ma sa da pole mai financial status da leite kitang financial status kitang nuai bin kitang nuai tam gi ba adubu lai tam da di ani mak loina wa gani mamdi we need focus yam da kalai focus tawus yam khoina yam wise ana focus da kalai aduna financial status se fajadraga ju any condition la leraga ju ngasi aina tamako paragi oina ai any condition la lejano bo ai tawni thobok to tasengna tawe khan tadi there will be always a way adamai tawduna ai gisu mamam ba future je ai dum light short hajar ga dum hone thopom laksesne ai pam thobok ji phangjesne adamai tawduna any financial condition la leraga ju isana hona ge khalaga di yam kan hona be adu kwai maru be sida kwai wa thabak ne mayam na si pose patience sai ngai bai si ana ina ngai rakhiba matam do aina ngai ko jam yame chahi almost 10 years mu ngai ngai rakpo si marak sida ngai bas tai am wagre mayam na atopa site gi si tawdi hajilakpa mane mai tongam moi hajilakpa si mayam si koina tai adu shu si important na te ai gi quite important oi basti aina tawdoi pe khadu adu clear tawba ai gi capability to utpa adu khatane ba aduna adu mai focus tawi and patience yam like da kale hai tare da horai ba satrajing or ai junior sing da ai pining pau si akhoi na pekha je fata prepare to horpoda handa clean fajana oini clean ngato oini ke ta khalunu ha pan to akhoi like pa bi chang yam hengale quality leina khoi like pare maram di akhoi ju siguma race da yaw yai si competition ni fata to bu yai khan ma dagi isai quality da khan mani na akhoi ju kan hona akhoi da jam hona gaduna hoji haurai ba mahiroi sing haurai ba experiencing ja masigi sumaina sum akhoi na fata to bi tardi moi da ju quality oina like pa bagi kenos lamjel de hegalakani plus smai tawduna yam afa phaba no sarkar gi oiba khoi manipur gi oiba bureaucrats me amje puthokani thajaba thame ai sigi credit se pining muje yam muje adu mathang ai haijage aduga aina chithau bo orga su orau bitun bai haijage ahamada gi imai pa ai baba ga ma ga yam kan honare aduga ai gi ichin now ai gi tamona ju like ois mana ai an care lawi huji powder adum aina phone chana lai thok paje mana phone tor mo tunu waiting lai tadi ma sai lai pa gi pa pau adin hota na mai ga am taw yawe care lawi da duga mathang dai gi le ire kai iram dum sida ai bu ya na support to bi rakpa singsu aduga ai gi ima pokpa ipuga ipokas am support hojikti lai khidra yam support to bi re phina like tam matam da haidi khoi gi lai tab ke kai ma am support to bi papuga khoi ibokana haidi khoi tabu mi wara dina aduga agi school yoja sing aduga yamna kaya to pioneer academy gi ming oina pancharam ge atupa pandraga ju sasarat founder principal yam phajana care to bire ai gi like tabu phajana ubiraga ai career samana phajana sembire haitare aduga ai yoja sing lai gare aduga aina coaching tawsar liba institute me aduga mami panjaraga chanekya imphal bawpara leibase aigi wife yam supportive boy aduga ai in-laws families yam supportive boy hantakse smai tawdana ai handaki achievements aigi preparation ni da hai tare ai lam hangnar matam focus ma hon kanda ai ne he memory khara
लेजे है तारे आई फैमिली मेंबर सिंग आई बाबा का शेयर तब मेमोरी ता है जगह अना ngang kan ai na bodia thagi na free je tam da ya di khan be na bodia tha bane da palace compound da tai gi center je pal vidya mandir da adu lor matung da baba na puthure ai je aduga akhoi isai gari chatam ni na baba na ai je waram mane na ai chak am mane na baba na akhoi gi andro chen bus se adu tam bus se ai je jaga am thama lambi jaga ko lungwang ji jaga am thama baba ta na bane bus se bus na khambiram da hai tai baba se mana chen bagi mong baba na ai da ma chen mong to ai ngasi ta ning chang na ai ji si focus to bus da amateng pang hai tai na ipa je smai to biramani ko ai gi da ma khalla aduga mu ima ga zu memory lei ai ni yar tamak matam ji da nongmata imana ai je chak cha da bi tha de school da dum chak sa ba sa thai khoi ma gi ken woni si nti khoi chak cha ram cha de chak nang da ha tu leite adu ising am saw gun ne ya pok ki thawal tu le ising am saw gun na thong ji hek tat de ana school je thong la la chapani na hi de toy ade hi ji me am tong jam je imana mi am tong la di hi je lupani na ai pi ka da ni imane saw ga to ga na imani ising ta sal le adu mi adda yam kap e juni mi che adu memory je ma in le ima gi na adu ichi gi na kamai to ge di hona ngang kan da yum ji i na sa le adu koi gi ching to ga thong ni sa bi ko ching to thong bi je ba ima kai sa kim de khang de ko da ang hang ni ai shun ning jang bu de ayuk si da thong bu je koi le rang gi da koi sal le tab mo ne ichi de ai ne do wari ha ne adu gi memory si ka da gi no ma in school ka ba su ta mo na mai cycle career da pu chat ai adu kan len tar ko je ta mo na ai kon jan la ga len ji na ma won phol la ga ai ko la ga tham me sok ta na ma smai ji ko memory me am nei ni na ai na lamhang da kan da ai focus smai ni si ba memory sing ya kom da mai thro ga kan na ai honra khim ne mai tar ga asim mo si memory me am se mamal lam lei ba po ne even ai MPSC je si MPSC ki even sit today ju hen mamal lei ba memories ne si hai relation je si ko mayam se no wakal je ai hu kapi je adu harao bo gi hai da re ai yam na ai to wi ba chen to wi ba baba na ai da khan ba am si mayam ni yang ga ai dum focus to hai ta ai source se taseng na ai hai ga di ai thamoi da dum thajabani adu handak si wari khadi lai ai na mains tharo loi matung si ai ni mains tharo loi matung si mains service ti adum phajana quality le bang chang mani na akhui tam mangam di yaw ko yaw ta ba adai like from me aduga mains se haido polo matung da ai police am pa me adai na ai gi wife se drop to my office da drop to sa paje MPSC office mang he power chale ana MPSC mang da ai wife khangan da bi dai tum like from me am handak tang di sure ai MPS am tang police o hin bi ona ai hai ba hita ba khangde ai name da ba khangde mark se am tang police ti o hin bi ko last word police ti am to o hin bi ko nang khore me do halak padana ai DM college manung phau DM college manung phau was da ko ima line bi me DM college manung da sida zo dum khore me police tang phangan bi ona aduga ai thajaba du ni ko ai am khore me adum ai phau ni si ai gi daily routine oiram ne aduga pe khai do ko ni se ai di asing haiba quality level experience ngak thengna bani na akhoi 70 rank pok se service phangada mina ai 70 rank ti yeng hogole ma kha dai ma kha isum yeng pha ai sure yaw de ai mings ana 70 de yeng khala pa 40 book se ai yaw ta ai yam nuai ta ba ai yaw de na khan ma ka da ai wife na 19 de yaw re to re adu kan dai law re ai MPS law re adu kan da ai 19 je MPS phangani je khang bu ai am pam ja ja si pam ja bu mayam je tor ga aina sure am che na khoyam je ana ishwar je ai wendi ama khatung nate ai na khoyam jobs adum thamoi de ai tham si service se sang tar di phang tar di khoina law and order chi phajan maintain to ba law and order maintain to gi main objective se kai ma di lebak se peaceful hen khoi shanti de hingan ba hai tare ana ngami makai ai na khan ma da government te gi de praja gi dom tai aphaba ai ngamba chang dai to ne khali aduga hosiki khoi gi lekai gi ni sing una ba lakpa haiba su ai ngami makai di mayam go interact tong nom phona jagani service se aina dum balance tong ni na ai social life ka ai service ka ai balance tong hinge ni khanjari mai chaba ngamme na di lowe du bhojti sa di bina exam phau da ngai mina adu nungai bi gi mathum rang hobo mi ba ma gi lang tak nungai ba to adu mok tang phau job dai nungai lu je aina isamak se edit to go jaw jer panina angang amata yum da free de le hin da ai mangla la mak lai akoi yam ba sing na jong
ꯅꯪꯅ ꯑꯩ ꯃꯣꯏꯕꯨꯡꯁꯦ ꯈꯔ ꯈꯣꯡꯉꯦ ꯃꯔꯛꯇ ꯅꯪꯅ ꯃꯣꯏꯕꯨꯡ ꯈꯣꯡ ꯂꯩꯔꯤꯗꯣ ꯃꯣꯏꯕꯨꯡ ꯍꯝꯅ ꯁꯤꯜꯂꯨ ꯅꯪꯒꯤ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯄꯥꯎ ꯃꯃꯥ ꯃꯄꯥꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯃꯤꯅꯤꯅ ꯑꯩꯗꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯂꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯖꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯋꯥꯟ ꯗꯦ ꯋꯥꯟ ꯖꯄꯥꯟꯗꯧꯅ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟ ꯃꯪꯈꯤꯕ ꯑꯗꯨꯗ ꯍꯪꯉꯦ ꯑꯣꯖꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅ ꯖꯄꯥꯟꯗꯧꯅ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯀꯩꯗ ꯅꯥꯎꯁꯣꯝꯗꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯍꯩ ꯂꯣꯏ ꯇꯝꯍꯜꯂꯒ ꯃꯥꯁꯇꯔ ꯑꯣꯏꯍꯟ ꯇꯥꯔꯗꯤ ꯃꯥꯁꯇꯔ ꯃꯔꯥꯡ ꯀꯥꯏ ꯂꯩ ꯇꯥꯔꯗꯤ ꯀꯨꯏꯔꯣꯏ within 30 yearsꯇꯗꯤ ꯖꯄꯥꯟꯗ ꯑꯣꯏꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕꯗꯤ ꯍꯣꯠꯅꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯇ ꯂꯣꯏꯅꯗꯤ ꯊꯋꯥꯏꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯕꯨ ꯃꯆꯦꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯪꯕ ꯇꯥꯟꯖꯥꯗ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯍꯟ ꯉꯝꯗ꯭ꯔꯦ ꯃꯊꯪ ꯃꯥꯁꯇꯔ ꯇꯧꯅꯤ ꯇꯧꯍꯟꯒꯦ 이베ꯝ 하리다 ꯃꯃꯤ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯦꯟ ꯌꯥꯝꯅ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯆꯪꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯇꯒꯤ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤꯗ ꯂꯧꯔꯤꯁꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯗꯗꯤ ꯃꯌꯥꯝꯕꯗ ꯆꯪꯊꯣꯛꯈꯤꯕ ꯁꯦꯟꯗꯨꯅ ꯃꯌꯥꯝꯕꯗ ꯆꯪꯕ ꯁꯦꯟꯁꯨ ꯀꯣꯟꯅꯗꯗ ꯃꯤꯉꯣꯟꯗ ꯄꯨꯔ ꯃꯌꯥꯝꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨ ꯂꯧꯔꯤ ꯁꯤꯡꯉꯤ ꯂꯧꯔꯤ ꯁꯤꯡꯉꯤ ꯁꯤꯒꯨꯝꯕ ꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯑꯅꯤ ꯃꯊꯛ ꯀꯩꯝꯗꯩ ꯈꯦꯟꯅꯕ ꯑꯃꯅ ꯃꯥꯒꯤ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯗꯣ ꯑꯗꯩ ꯀ꯭ꯂꯥꯁ 10ꯗꯁꯨ IT ꯑꯕꯞ PC ꯆꯠꯂꯦ ꯍꯥꯏꯗꯅ ꯁꯥꯔꯅ ꯐꯦꯚꯔ ꯇꯧꯕꯤꯔꯒ ꯃꯥꯕꯨ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁ ꯇꯝꯍꯟꯈꯤꯕ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅ ꯑꯗꯒꯤ ꯇꯦꯁꯁꯤ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯋꯥꯅ ꯆꯦꯟꯖꯔꯒꯁꯨ ꯈꯔ ꯃꯦꯟꯖꯔꯒꯁꯨ ꯃꯥꯒꯤ ꯐꯪꯉꯤꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯃꯥꯎꯟ ꯈꯔꯗꯨꯅ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯍꯣꯠꯅꯕꯁꯤꯗ ꯈꯤꯇꯪ ꯈꯦꯟꯅꯕ ꯑꯃꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯤ ꯌꯥꯝꯅ ꯈꯦꯡꯕ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯑꯗꯣ ꯄꯤꯁꯛꯄꯤꯉꯩꯗ ꯑꯗꯨ ꯃꯃꯥꯅ ꯃꯁꯤꯗꯤ ꯂꯝ ꯍꯦꯟ ꯇꯥꯔꯦꯅ ꯅꯨꯄꯤꯒꯤ ꯁꯅꯥꯁꯤ ꯌꯥꯟꯕꯤꯈꯤ ꯃꯥꯁꯤ ꯀ꯭ꯂꯥꯁ 11 12 ꯐꯥꯎ ꯁꯅꯥ ꯌꯥꯜꯂꯦ ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯈꯔ ꯈꯦꯡꯉꯤꯗꯣ ꯍꯟꯊꯅꯕ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔ ꯊꯥꯖꯕ ꯅꯠꯇꯕ ꯁꯨꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯈꯤꯇꯪ ꯈꯤꯇꯪ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯤꯅ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯍꯥꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯅꯆꯥꯅꯨꯄꯥ ꯌꯨꯝ ꯄꯥꯜꯍꯜꯂꯨ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥ ꯑꯦꯛꯖꯥꯝ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯃꯥꯃ ꯃꯤꯑꯣꯏꯕꯒꯤ ꯂꯛ ꯑꯃ ꯂꯩꯕꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯌꯥꯗꯕ ꯗꯥꯎꯁꯦ ꯌꯨꯝ ꯄꯥꯜꯀꯥꯟꯗ ꯌꯥꯕ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯄꯥꯜꯂꯦ ꯃꯥꯅ ꯍꯥꯏꯔꯒ ꯄꯥꯟꯖꯠꯇꯦ ꯃꯥꯏ ꯂꯥꯏꯕꯛꯅ ꯄꯥꯟꯖꯔꯤꯅꯤꯀꯣ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯕꯕꯥ ꯄ꯭ꯔꯤꯂꯝ ꯐꯥꯎꯔꯦ ꯑꯁ ꯑꯗꯨ ꯍꯔꯥꯎ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯏꯀꯣ ꯃꯦꯟꯁ ꯀꯝꯗꯧꯕ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯒꯤ ꯃꯦꯟꯁ ꯐꯥꯎꯔꯦ ꯍꯥꯏꯕꯗꯩꯗꯤ ꯑꯩ ꯑꯃꯨꯛ ꯚꯩꯕꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯗꯩ ꯉꯁꯥꯏ ꯃꯕꯥꯅꯤꯒꯤ ꯗꯥꯎꯁꯦ ꯅꯨꯄꯤꯗꯨꯁꯨ ꯃꯥꯁꯨ ꯍꯦꯛ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯗꯨꯅ ꯌꯦꯁꯥꯔꯒꯤ ꯔꯤꯝꯁꯀꯤꯗꯣ ꯃꯥ ꯑꯗꯨꯝ ꯐꯪꯕ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯥꯁꯨ ꯄ꯭ꯔꯤꯂꯝ ꯐꯥꯎꯔꯛꯄ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯗꯥꯎ ꯌꯥꯎꯕꯁꯤ ꯂꯩꯕꯣꯏꯔꯦ ꯀꯩꯅꯣ ꯉꯁꯥꯏ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯕꯗꯣ ꯃꯥꯏ ꯐꯣꯀꯁ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅ ꯁꯛꯁꯦꯁ ꯑꯣꯏꯕꯁꯤꯗ ꯑꯩꯒꯤ ꯃꯄꯥ ꯑꯃ ꯑꯩꯅ ꯍꯔꯥꯎꯕꯁꯤꯗꯤ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯃꯥꯒꯤꯗꯝ ꯍꯔꯥꯎꯈꯤ ꯃꯃꯥꯅ ꯃꯁꯥꯒꯤ ꯌꯥꯝ ꯋꯥꯖꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯔꯥꯎꯈꯤ ꯑꯗꯨ ꯍꯔꯥꯎ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯁꯤꯅ ꯍꯌꯦꯡ ꯃꯁꯤ ꯊꯕꯛ ꯆꯪꯉꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯁꯦꯋꯥꯁꯦ ꯐꯖꯅ ꯇꯧꯕꯤꯔꯗꯤ ꯐꯅꯤꯗꯀꯣ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯑꯦꯅꯦꯃꯤ ꯌꯦꯛꯅꯕ ꯌꯥꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯄꯥ ꯑꯣꯏꯕꯒꯤ ꯆꯤꯡꯐꯝ ꯊꯣꯛꯏꯗꯅ ꯃꯁꯤꯗ ꯈꯤꯇꯪ ꯆꯤꯡꯅꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯆꯤꯡꯅꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯈꯪꯉꯦ ꯃꯥꯅ ꯑꯩꯅ ꯍꯤꯡꯉꯤꯕ ꯃꯇꯝꯗꯗꯤ ꯃꯥ ꯂꯝ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅꯁꯨ ꯐꯥꯊꯔꯅꯤ ꯃꯃꯥꯅꯁꯨ ꯐꯥꯊꯔꯅꯤ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯈꯠꯅꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯆꯨꯝꯅ ꯊꯥꯒꯦꯅ ꯈꯟꯖꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯆꯥ ꯃꯉꯥꯟꯗ ꯄꯤꯅꯤꯡꯉꯤꯁꯤ ꯃꯥꯒꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯒꯗꯧꯕꯅꯤꯅ ꯑꯦꯛꯇꯤꯚꯇ ꯁꯨꯝ ꯂꯩꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯅꯥ ꯂꯩꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯤꯉꯣꯟꯗ ꯏꯟꯚꯦꯁꯃꯦꯟ ꯌꯥꯝ ꯀꯟꯕ ꯃꯥꯒꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯌꯥꯎ ꯐꯨꯔꯀꯥꯎꯗ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯤ ꯊꯃꯣꯏꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯔꯚꯤꯁ ꯆꯪꯉꯐꯥꯎꯗ ꯃꯗꯨ ꯀꯥꯎꯗꯅ ꯃꯗꯨꯃꯛ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯒ ꯂꯩꯅꯕꯅ ꯑꯩꯅ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯄꯤꯅꯤꯅ ꯏꯆꯥ ꯃꯉꯥꯟꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯣꯠꯅꯔꯛꯄꯅꯤ ꯏꯆꯥꯈꯩꯁꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯁꯨ ꯋꯥꯅ ꯑꯗꯨꯒ ꯃꯉꯥꯜꯁꯤ ꯑꯩꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯗꯥꯏꯁꯤꯗꯀꯣ ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯑꯩꯒꯤ ꯃꯪꯁꯤꯗ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯁꯥꯔꯤ ꯐꯨꯜ ꯑꯃꯒ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯗꯅ
ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯄꯤꯛꯏꯀꯥꯟꯗ ꯑꯗꯨ ꯊꯣꯟꯕ ꯉꯝꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯒ ꯄꯤꯔꯝꯃꯦ ꯑꯩ ꯃꯪꯁꯤꯗ ꯑꯗ ꯑꯩꯅ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝ ꯄꯤꯖꯕꯅꯦꯅ ꯈꯜꯂꯝꯃꯦ ꯃꯥꯅ ꯄꯩꯈꯥꯁꯦ ꯁꯨꯝ ꯊꯥꯔꯛꯄꯗꯗꯤ ꯑꯩꯁꯨ ꯏꯁꯣꯔꯗꯗꯤ ꯅꯤꯕ ꯑꯩꯒꯤ ꯃꯪꯗ ꯄꯤꯔꯝꯕ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝꯗꯣ ꯄꯤꯔꯣꯅ ꯏꯁꯣꯔꯗꯗꯤ ꯑꯗꯨꯝ ꯅꯤꯕ ꯑꯩꯁꯨ ꯏꯁꯣꯔ ꯈꯣꯏꯔꯝꯕ ꯈꯨꯗꯤꯡꯒꯤꯀꯣ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯈꯣꯏꯔꯝꯖꯩꯕ ꯑꯗꯨ ꯃꯥꯅ ꯑꯩꯁꯦ ꯄꯨꯂꯤꯁ ꯑꯣꯏꯅꯤꯡꯕꯁꯤ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯁꯤꯗ ꯑꯩꯅ ꯏꯕꯨꯡ ꯅꯪ ꯄꯨꯂꯤꯁꯇ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯦꯗꯤ ꯍꯥꯏꯌꯦꯕ ꯑꯩꯁꯤꯗ ꯑꯩ ꯃꯪꯗꯨꯗꯤ ꯃꯉꯣꯟꯗ ꯇꯝꯊꯣꯛꯇꯦ ꯑꯗꯣ ꯑꯩ ꯄꯨꯂꯤꯁꯇꯗꯤ ꯂꯥꯛꯀꯗꯧ ꯃꯥꯜꯂꯤꯗꯥꯗꯤ ꯍꯥꯏ ꯃꯉꯣꯟꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯪꯗꯨꯗꯤ ꯂꯩ ꯑꯗꯨꯒ ꯏꯁꯣꯔꯗꯁꯨ ꯑꯩꯅꯗꯤ ꯄꯤꯌꯣꯅ ꯅꯤꯖꯩ ꯃꯥꯅ ꯐꯥꯎꯔꯛꯄꯁꯤꯗ ꯑꯩꯅ ꯃꯪꯈꯤꯕ ꯃꯪꯗꯣ ꯏꯁꯣꯔꯗ ꯄꯤꯕꯤꯔꯦꯅꯁꯨ ꯈꯜꯂꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯄꯩꯁా ꯄꯥꯏꯕ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯃꯤꯅ ꯕꯦꯚꯥꯔ ꯇꯧꯏꯀꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯃꯤꯅꯁꯨ ꯕꯦꯚꯥꯔ ꯇꯧꯕꯤꯗꯕ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯑꯃꯅꯁꯨ ꯈꯤꯇꯪ ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯤꯕꯅꯤꯅ ꯃꯤꯗꯨꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯉꯥꯡꯕꯃꯛ ꯉꯥꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯕꯦꯚꯥꯔ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯗꯨꯝ ꯐꯥꯎꯖꯩꯕ ꯑꯗꯣ ꯏꯆꯥꯁꯤꯅ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯣ ꯏꯆꯥꯁꯤꯅ ꯐꯥꯎꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯕꯦꯚꯥꯔ ꯇꯧꯕꯤꯔꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯀꯩꯒꯨꯝꯕ ꯏꯆꯥꯁꯤꯡꯁꯤꯗ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯉꯦꯕ ꯏꯆꯥꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯣꯠꯅꯖꯅꯤꯡꯕ ꯃꯤꯁꯤꯡꯗꯗꯤ ꯈꯖꯤꯛ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦꯕ ꯏꯆꯥꯁꯤꯡꯗ ꯑꯗꯨꯒꯤ ꯋꯥꯁꯦ ꯇꯝꯅꯤꯡꯉꯦ ꯑꯩꯅ ꯍꯦꯛ ꯃꯣꯏꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯣꯏꯕꯨ ꯁꯦꯝꯕꯤꯕꯗ ꯌꯥꯎꯕꯤꯔꯛꯄ ꯃꯤꯁꯤꯡꯁꯦ ꯑꯗꯒꯤ ꯑꯩꯅ ꯄꯨꯔꯨꯕꯗꯁꯨ ꯄꯩꯁా ꯄꯤꯕꯤꯔꯛꯄ ꯃꯤꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏꯕ ꯑꯗꯨꯅ ꯑꯗꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯗꯨ ꯇꯧꯕꯤꯔꯛꯑꯦ ꯃꯣꯏꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏꯕ ꯑꯗꯨꯅ ꯅꯣꯏ ꯍꯌꯦꯡ ꯀꯥꯎꯒꯅꯨꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯇ꯭ꯔꯒꯁꯨ ꯅꯣꯏ ꯀꯥꯎꯒꯅꯨꯀꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯂꯨꯍꯣꯡꯗꯦ ꯁꯤꯗ ꯂꯩꯕꯒꯤ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕꯒꯤ ꯌꯥꯝ ꯁꯥꯎꯋꯦ ꯆꯪꯍꯟꯗꯦꯕ ꯑꯩꯁꯦ ꯆꯍꯤ 3-4 ꯆꯪꯍꯟꯗꯦꯕ ꯏꯄꯥꯝꯗ ꯑꯗꯒꯤ ꯏꯄꯥꯁꯤ ꯁꯨꯝ ꯏꯅꯥꯎꯁꯤꯡ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩ ꯏꯄꯥꯁꯤꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯏꯆꯥꯗꯤ ꯑꯋꯣꯡ ꯑꯍꯨꯝꯁꯨ ꯇꯝꯗꯦꯅ ꯏꯆꯥꯒꯤꯅꯦꯅ ꯄꯥꯠꯀꯤ ꯂꯧꯗꯤ ꯑꯣꯏ ꯂꯧ ꯄꯔꯤ ꯑꯃ ꯄꯤ ꯑꯩꯉꯣꯟꯗ ꯂꯧ ꯄꯔꯤ ꯑꯃ ꯄꯤꯕꯁꯤꯗ ꯑꯩꯅ ꯃꯣꯏꯁꯦ ꯁꯨꯝ ꯁꯦꯝꯃꯛꯄꯒꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯕ ꯃꯣꯏ ꯁꯦꯝꯕꯗꯤ ꯂꯥꯏꯔꯗꯅꯀꯣ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯦꯕ ꯑꯗ ꯑꯩꯅ ꯄꯥꯕ ꯂꯧꯁꯤ ꯌꯣꯜꯂꯒꯦ ꯏꯆꯥꯈꯩ ꯁꯦꯝꯕꯒꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯥꯗꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯃꯤꯒꯤ ꯃꯔꯝꯁꯨ ꯊꯧꯔꯦ ꯍꯥꯏꯕꯁꯤ ꯏꯄꯥꯁꯤꯅ ꯌꯥꯔꯒ ꯑꯩꯒꯤ ꯂꯧꯁꯤ ꯌꯣꯟꯊꯣꯛꯑꯦꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗꯤ ꯂꯧꯗꯨꯁꯨ ꯈꯔ ꯍꯣꯡꯉꯤ ꯍꯧꯖꯤꯛꯇꯧꯅ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡ ꯁꯦꯝꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏꯔꯛꯈꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯃꯤꯅ ꯍꯦꯛ ꯁꯨꯔꯤꯕ ꯊꯕꯛꯈꯩ ꯁꯨꯔꯒ ꯏꯆꯥꯁꯤꯡꯁꯤꯗ ꯍꯣꯠꯅꯔꯦ